Hello mayam, ngasigi khwaidagi fai haina khannaba sniper rifle khar khanasi. Sigi particular sniper sina khwaidagi fai hairubadi yaroi. Maramdi pairba mi singdugi masa masagi mod adum lainagani. Adubu Aphaba sniper rifle hairagadi pangtho iba mission adabu phajana tawba yariba sniper rifle duna adum oiba tabani. Aduna video asida karamba sniper singsi laibada adumak yare haibadu khanasi. Sniper rifle military operation gidi anamana mamal yambanina pisa paidaba mi singi oina hunting gidi oiba military operation da sizinaba yaba ahongba sangna kapa yaba khutsu chumba ama bonus oina aroibada hapsaramge ahanbada accuracy international AXSR haibasi kanasi masi sangna kapa yaba khwaidagi phaba rifles ngi marakta amani Sang nakapagi wakak natana khut yamna chumba target ki accuracy yamna sulai AXSRC hauzik su law enforcement gi product oina adum puthui masigi rifle se sizinarga lapna target tawraga kapada pan khibagi wari yamna lai wari mayam dagi marakta British Army sniper amana 2009 da machine gun paiduna laiba Taliban ani kilometer 2.473 haibadi feet 8121 rom lapna laibada kaptuna thangna na palhankhi balls and barrels sinduaga maru su asangba tienba adum hongdok hongjin target tu gi matung inna tawbiyai parts kai mayamam nainabagi mahutta video si sukhar tienna ba approximate oiba mamal hairga mathangi rifle amuk nainasi mamal buti rupees 5,25,000 daina 8 lakhs adaidalai kropati mayam lai manipur dasu irailana lai bangam poni haitare mayam ani subada accuracy international AT308 haibasi angsi masi AXSR and AXMC rifles ki manau nupani hainaribani AI AT308 si police sniper singi khwaidagi pamnaba nongmaini Mashi short action rifle ni maru atien ba hapa yaba load tawda thuba paiba nungaiba sidok season thuba pubuda nungaiba rifle ni adugi mathakta khut chumbagi record lairiba rifle ni kapning ni ba target su scope manungda phajana thamba yagani adugi mathakta nung marakta kuchung singaga su kaim tawroi body amna kali hakchang na waba kanda kafamna na tichada ba kanda su adum sizinabada nungairiba rifle ni Kudam oina car masa amagi manungdagi kapada fit lising ahum mukta laiba target ti line adum setagani haitare mamaldi lupa lak ahum dagina lak mari ga makhai muki sangda laigani ahum subada Barrett MK22 MRAD MK22 MRAD US military arsenal da khwaidagi anoba sniper rifles ngi marak tamani caliber makhal khongba yabana maram oiduna mission makhal pangthokpai routine maintenance ta yamna nungaiba kapna famda parts hongdok hongjin laiba khut yamna chumba masa yamna kanba kuina chatpa makhol pikna ngai suppressor hapa yaba accessories makhal hapa yaba kudamoina night vision sangna kapa yaba singsina maram oiraga masigi sniper rifle si yamna pamnai 1.5 kilometers faudi target phajana panba ngami yamna singna engineer toraba kulaini mamal gi oinadi khartange lakh 25 tagi lakh 35 mukta phange aya sing tanaragadi khar hongna phangbusu yai mari subada MK13 MOD 057 yengmudi amna phajaba sniper ni prithvi gi maru oina US ki khwaidagi maming chatpa sniper singna paina bukhulai ni Navy SEALs haiba chap manana khangnaribani official oinadi 1.097 km fauzi phajana accuracy lai effective oi hanai adubu sizinaba ahiba kangbuna adudagi yam hena sangna kapa fau adum target phajana yaiba ngami hanai yaiba khaknatna sok pasibada su phajana effective oi barrel stock amasung optics phajana customize toba sinmana singbu yai noise suppressor power scope na chingba hapa yai adugi mathakta rifle asi upgrade adum tawi afa makhal adum leptana putok lakli variant yambanina mamaldi chapsabi pak phangde adubu rupees 3,75,000 dagi 7,50,000 faugi manung da phangnai khara hendok henjin di masana dum tabani
Manga suboina kanasi Barrett M82/M107. Sigi rifle si cinema gi halka sangdam nai haitare. Pura pinpoint accuracy pati leite haibdi direct pinpoint accuracy da pali haibgi di hainadre. Adubu marudi amna sakti leibasing marakta ama weribanina. Maduna panba potu di karadum tupchin ba haibasidi mahusani. Car, trucks, boats, planes, bulletproof gari sing nung amasung siaki yumna sing masing sidi adum phawba ngammi haibitare. Fit 2,400 tay 3,000 fawda laiba port ama kapagi experience to di kawba ngamoy hainaribani. Maduna panbagi force amasung akai atuidu sakti do cinema da hakna kupak na thabagumani haibitare. That's good. Kulai asi khara di lumba kulai ni adu part sing lok thok laksin tawraga dum portable ohen ba yaw poni. Army, Marine amasung Operation Forces kaya mana masigi rifle si adopt tawkrabani. Atopa country kaya amada masi civilian sing na foul lay bihali long range target shooting amasung sata nabagidamukta. Mamalsu kahena tang manate lak taruk tegi lak mapan na dai lay rifle ni. For mayam aina ahoba da haizer kiba hunting rifle military operation da susin nabiyaba mamalsu hong ba haibidu haizer ki bonus oina rifle asigi maming RPR kawi mayam masigi rifle si sang na kapa target shooting tawba hunting na singba da sinabani khutsu phajana chumba rifle ni akoina pamba akoi gi mission gi darka leiba maru khanba yaba rifle ni optics phajana hapa yare suppressor so hapa yai maru taramuk hapa yai magazine da aduna adum thurak patabani kilometer amagi sangdi phajana khutchumna kakthaba yare haptare tawtabu 1.5 kilometers fawda phajana palhanba ngamba mi su leitabana te practice phajana tawraga masigi ihong hong rifle sina kharade dum naiba yabjani military operation ki damakta di yamna pawa khutlai natragasu mamal sigi khallaga dum kharadi lesinba phagani rifle sigi mamal se 75,000 dagina 1,50,000 fawda lai air gun faw 80,000 pire karanu ai bidiko aduna masigi rifle asi yamna kanangani khali myam fare myam rifle myam ama lai adubu ngasigi oina taruk sikak nainarsi mathangda kari video purakpa yabage haibedu khanasi sinau akangai singna ataya topa rifle sing comment section da price ka loina na suggest tawbiramu. Thanks for watching.